Kwaktha khunjasing Assam Riffles asoi angam yaodana chathok chatsin touhankhre haina Assam Riffles thadorokpa charol amana khangalakle. Charol asina hai Technopol district ki yamna manung hanjinna Myanmar ga tainana khundariba Kwaktha khunjasing gi damak Assam Riffles leptana mating pangduna lakhiba adugi makha chatharakpa saruk ama oina ngarang Kwaktha khunja tara taruk palen Fauba chathok chatsin tawbagi mapung fana ngaksin ki hari khunjasing adugi manungda ahal oiraba miyoi school tamliba mahiroising amadi anaba khunja kharasu yawi makhoising adu bulletproof gari singda ambulance ki support phawbo yauraga chathok chatsin tawhanduna makhoi ki ana laying amasung mahai masing tambada chauna mating pangkhibani hari duna yam waruragana akoina manak nakpada ngasagi Assam Riffles post ama hanglibnina makoida akoina hajiru matanga moina mateng tawbiba sine adugi Assam Riffles site tege akoina phangja facility haijaba tare matang sigi hairuragadi lan manung sida kai siguma awa mayung kanda moina akoida pibiba mateng haijau hairagadi ngasai akoiga sidagi akoina mapalomda tampakta haijaba tare tampakta akoigi laik tamba ana laing bagi oiro adu chatlinguba chattaba tangai pataba leirappa matamsida Assam Riffles gi convoy tawraga aikoje moina chaung mating pambiraga sidaina kakching bau thenbiraga sumain tawraga aikoi halakpa bu oiro chatpa bu oiro sumain mating pambire loina chaithing sina kam thengna mayuna matamsida ngasagi youth mayam je yamna tayuna wakhallon je serana na chakhiba tare habagi pandam su oi khandi boina ngasagi aikoigi Assam Riffles gi sate aikoigi youth ki damakta khanbirga gym hall ama hangbire gym hall jina nisha charamba angang singju loina nisha thadolaga gym da mayon silaga haksang phanabagi pambai lamjing lamtak so ama oibire loina ngasai gi aduda sunata thodoin to na haijau hairagadi volleyball ground so ama sabiraga volleyball game dagi oiro adagi larik notebook na chingba pencil na chingba yen biraga moina angang singje pung thogati bai tare lamak lam wakalon je atopada divert tawdana ba